Hello guys, ngasidi ay mayamda kay haiduyno. Mayam ngasidine ay chicken biryani semaken tawbane. Ado mayam chicken biryani je sem aigi maongda haitare ko mayam haibane nate adu isu sum hadi aina semaga kamaina semi kamaina thonge haibado sum mayamda recipe ju mate ma hapjarake aduga kind of chicken biryani je chabagi ju mate ma habake adudi video je hawjalaji kari kari kamai sembano kamai thongbano haibado sum recipe mate am ju hapake bako mayam adudi kitchen da changaji ko silai tilhau khara aduga tilhau do mato loi thoe bako adugi maton du ju pamu dana dum hapchalle sijina ahamba de yen khara thongbado adudugi sijana ba aduga sing khara le tilhau je khara laure kai gino haida tawraga ju hapne dana mathakta adugi aduga yen silai re yen je kari kari maru maram machal khara hapchalaga minute amani ba thamgi minute mari manga mukta thum khara hape aduga sijina yen thongbadane ngaunabaduneba sina chopper da dum unthone aina kara Boy kaya kopi to sijina maunaba sina tilhau khara tawrage thau sare machu on babo tawbirani ngangli si khaga ngangjal ebako yara kadore khaga ngaubu jawidana ko kitang nganghalaga lawtharani se aduga sida leije mu tawrani si lawkhatle kem lawrego to si horan chai doineba ado sida ma oi koi man te tawrije purit kuplau lawthok iruzalora yu thaiside iruzalora namak edudi thau kana sa yana ku bam bam gare adunagi jira ngau bi rawata dan tin mata kan thara jira ya lagi nu mun thara do si ga hapla lori sakse kamera sin ba ama hap to ama hap to ani hap to ani hap pa nang kan chaw Recipe rasa saya Didi masala khara hapage si je machan ne buko dalchini ke ka loi ma suna su machan ni si
ꯏꯟꯖꯜꯂꯒ ꯊꯣꯡꯉꯒꯦ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯒꯦꯀꯣ ꯕꯤꯔꯌꯥꯅꯤꯒꯤ ꯑꯩꯅ ꯆꯦꯡ ꯈꯔ ꯆꯥꯝꯃ ꯁꯤ ꯊꯝꯃꯦ ꯆꯦꯡꯁꯤ ꯊꯝꯃꯦ 하우드는다. ꯁꯤꯗ ꯏꯟꯖꯥꯡ ꯈꯔ ꯂꯩꯔꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯃꯍꯤ ꯍꯥꯞꯄ ꯈꯔ ꯑꯃ ꯊꯣꯡꯗꯣꯛꯑꯦ ꯌꯥꯝꯃꯜꯂꯦꯅ ꯁꯤꯗ ꯍꯥꯞꯆꯤꯜꯂꯒꯦ ꯆꯦꯡꯁꯦ ꯁꯤꯗ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯗ ꯕꯇꯔ ꯈꯤꯇꯪ ꯍꯥꯞꯀꯦ ꯌꯥꯝꯁꯨ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯗꯤꯀꯣ ꯏꯁꯥꯗꯣ ꯌꯥꯝ ꯅꯣꯏꯈꯠꯂꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗ ꯁꯤ ꯈꯨꯝꯖꯤꯜꯂꯒ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯊꯝꯃꯅꯤ ꯌꯥꯝ ꯄꯤꯛꯅ ꯁꯤꯟꯗ ꯁꯨꯃꯥꯏꯅ ꯂꯩꯊꯔꯒ ꯑꯗꯨꯗꯤ ꯁꯤ ꯃꯨꯟꯕ ꯉꯥꯏꯔꯁꯦ ꯑꯗꯨꯒ ꯁꯤ ꯃꯨꯜꯂ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯥꯡꯇꯣꯛꯑꯒꯦ ꯋꯥꯎ ꯋꯥꯎꯗꯤ ꯃꯔꯣꯏ ꯉꯥꯛ ꯃꯔꯣꯏ ꯉꯥꯛ ꯎꯗ꯭ꯔꯗꯤ ꯀꯩꯅꯣꯅꯤ ꯃꯔꯣꯏ ꯈꯔ ꯑꯃꯁꯨ ꯆꯥꯏꯁꯤꯟꯒꯗꯣꯏꯅꯤꯁꯦ ꯑꯣꯠꯈꯥꯏꯔꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯐꯤꯕꯝꯗꯣ ꯌꯦꯡꯉꯁꯦ ꯃꯥꯒꯤ ꯁꯤ ꯀꯩ ꯈꯜꯂꯤ ꯁꯤꯗ ꯍꯥꯎꯇ꯭ꯔꯕꯗꯤꯕꯣ ꯁꯥꯎꯅꯦ ꯃꯩ ꯇꯥꯔꯅꯤ ꯊꯤꯗꯣꯔꯛꯑꯒꯦ ꯃꯇꯨꯝ ꯃꯌꯥꯝ ꯌꯥꯎꯔꯛꯇ ꯑꯗꯨꯝ ꯄꯥꯏꯊꯣꯔꯛꯑꯦ ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯀꯦ ꯇꯧꯕꯅꯤꯅꯦ ꯃꯇꯨꯝ ꯉꯥꯛ ꯄꯥꯏꯊꯣꯔꯛꯑꯦ ꯁꯤ ꯂꯩꯔꯦ ꯕꯤꯔꯌꯥꯅꯤꯗꯣ ꯑꯩꯅ ꯁꯦꯝꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯌꯦꯟ ꯊꯣꯡꯕꯅ ꯁꯤ ꯂꯩꯔꯦ ꯁꯂꯥꯗ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯐꯨꯗ ꯀꯂꯔꯒ ꯍꯥꯞꯆꯤꯜꯂꯝꯃꯗꯤꯀꯣ ꯃꯩ ꯇꯥꯒꯗꯕꯅꯦ ꯍꯦꯜꯂꯣ ꯒꯥꯏꯁ ꯕꯤꯔꯌꯥꯅꯤ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯕꯤꯔꯌꯥꯅꯤ ꯆꯥꯗꯣꯏꯅꯤ ꯉꯁꯤ ꯑꯗꯨꯒ ꯁꯤꯅ ꯁꯂꯥꯗ ꯑꯗꯨꯒ ꯁꯤꯅ ꯆꯤꯛꯀꯟ ꯒ꯭ꯔꯦꯚꯤ ꯌꯥꯎꯔ ꯊꯣꯡꯕꯀꯣ ꯈꯤꯇꯪ ꯌꯥꯝꯃꯜꯂꯦꯅ ꯑꯩꯅ ꯊꯣꯡꯇꯣꯛꯑꯒ ꯑꯣꯏꯅ ꯏꯟꯖꯥꯡ ꯑꯣꯏꯅ ꯆꯥꯒꯦꯅ ꯇꯧꯕ ꯁꯤꯅ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯃꯦꯕ ꯉꯁꯤꯗꯤ ꯌꯥꯝ ꯍꯧꯔꯒꯦ ꯍꯥꯎꯋꯦ ꯃꯩ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯇꯦꯜꯗꯩ ꯂꯩꯕꯗꯨꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯔꯝꯅꯤꯅꯦ ꯏꯟꯖꯥꯡꯗꯣ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯀꯣ hả
ꯉꯍꯥꯟꯋꯥꯏ ꯅꯠꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯗꯤꯃꯥꯟꯗꯥꯔꯤ ꯁꯥ ꯂꯩꯈ꯭ꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯔ ꯂꯥꯡꯉꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯐꯤꯂꯝ ꯌꯦꯡꯅꯕ ꯈꯣꯠꯄ ꯇꯧꯕꯒꯤꯀꯣ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯌꯥꯝ ꯂꯥꯡꯉꯦꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯌꯥꯝꯅ ꯉꯥꯛꯄꯤꯕ ꯇꯥꯔꯦ ꯍꯥꯎꯃꯟꯗꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯦ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯕꯒꯤ ꯁꯥꯔꯝꯅꯤꯅꯦ ꯑꯩꯗꯤ ꯀꯩꯝ ꯁꯥꯗꯦ ꯃꯥꯅ ꯁꯥꯕꯅ ꯉꯥꯎꯔ ꯃꯥꯜꯂꯦ 그수 ꯌꯥꯝ ꯁꯥꯗꯦꯕ ꯁꯥꯕ꯭ꯔꯅꯦ 푹 탈래 ꯑꯩ ꯉꯁꯤꯁꯦ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯆꯥꯅꯤꯡꯉꯛꯄ ꯑꯗꯣ ꯂꯩꯔꯒ ꯆꯥꯕꯗꯣ ꯌꯥꯏꯑꯕꯀꯣ ꯂꯩꯕꯗ ꯍꯥꯏꯗꯤ ꯍꯣꯇꯦꯜꯒꯤꯁꯦ ꯑꯖꯤꯅꯥꯃꯣꯇꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯝ ꯍꯥꯞꯄꯒꯤ ꯍꯥꯏꯗꯤ ꯃꯍꯥꯎꯗꯣ ꯀꯩꯅꯣꯝ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯅꯦ ꯆꯥꯕ ꯌꯥꯗꯦꯕ ꯑꯗꯨ ꯇꯟꯗꯅ ꯑꯩꯅ ꯏꯁꯥꯁꯨ ꯁꯣꯛꯑꯦ ꯍꯥꯏ ꯑꯗꯨꯏꯗꯣ ꯆꯥꯕꯗ ꯑꯗ ꯑꯩꯅ ꯏꯁꯥꯅ ꯍꯧꯖꯕꯅ ꯐꯔꯦꯅ ꯍꯧꯖꯕꯅꯤꯗ ꯍꯥꯏꯖꯅꯕꯁꯨ ꯅꯠꯇꯦ ꯍꯣꯇꯦꯜꯗꯩ ꯍꯦꯟꯅ ꯍꯥꯎꯋꯦ ꯀꯣ ꯃꯤꯅ ꯑꯩꯅ ꯍꯥꯏꯖꯅꯕ ꯄꯪꯉꯥꯏ ꯍꯥꯏꯖꯅꯕ ꯃꯥꯜꯂꯦ ꯅꯪ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯅ ꯑꯣ ꯉꯁꯥꯏꯗꯣ ꯁꯤ ꯏꯟꯖꯥꯡꯁꯦ ꯌꯧꯔꯝꯒꯅꯤ ꯇꯤꯜꯍꯧ ꯑꯍꯤꯡꯕꯁꯦ ꯀꯌꯥ ꯆꯥꯕ ꯉꯝꯗꯦ ꯃꯥꯗꯤ ꯇꯤꯜꯍꯧ ꯑꯍꯤꯡꯕ ꯌꯥꯝ ꯄꯥꯝꯕꯅꯤ
ค่ะไม่จ่ายพอเดี๋ยวมาดงโตละมาดงโตละใจอยู่เดี๋ยวLucerna. Aduh ma'am. Saya dulu lagi. Lucerna. Saya dulu lagi ma'am. Bye bye.